ꯀꯦꯃꯦꯔꯥꯁꯦ ꯅꯝ ꯄꯥꯏꯅꯤꯡꯉꯦ ꯃꯌꯥꯝ ꯉꯁꯤꯁꯦ ꯀꯥꯡꯒ ꯃꯔꯤ ꯂꯩꯅꯅꯅꯦ ꯏꯕꯥꯅꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯀꯩꯅꯣꯝꯃ ꯆꯥꯁꯦꯅ ꯍꯥꯏꯅꯕꯀꯣ ꯑꯗꯨꯗ ꯅꯨꯄꯤ ꯁꯥꯅꯤꯡꯉꯛꯇꯗ ꯅꯨꯄꯤꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯆꯤꯜꯂꯦ ꯏꯕꯥꯅꯤ ꯑꯗꯨꯒ ꯏꯕꯥꯅꯤ ꯁꯨꯃꯥꯏꯅ ꯊꯣꯡꯗꯣꯏꯅꯦ ꯄꯣꯠ ꯂꯩꯔꯨꯒꯦ ꯑꯩꯒꯁꯨ ꯅꯣꯛꯅꯤꯡꯉꯦ ꯇꯨ ꯏꯕꯥꯅꯤ ꯍꯥꯎꯄꯤꯗꯦ ꯑꯩꯕꯨꯗꯤ ꯁꯨꯃꯥꯏꯅ ꯇꯧ ꯂꯩꯕꯁꯤꯗ ꯏꯕꯥꯅꯤ ꯍꯥꯎꯄꯤꯗꯦ ꯍꯣꯔꯦꯟ ꯐꯖꯅ ꯎꯠꯂꯛꯀꯦ ꯑꯥ ꯌꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯁꯤꯗ ꯌꯧꯔꯛꯑꯦꯕꯀꯣ ꯃꯥꯅ ꯃꯥꯡꯗ ꯆꯠꯂꯔꯦ ꯍꯦꯟꯖꯥꯡ ꯃꯅꯥ ꯃꯌꯥꯝ ꯌꯣꯜꯂꯦꯕ ꯑꯩꯈꯣꯏꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯅꯛꯅ ꯑꯗꯨꯒꯤ ꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯆꯥꯒꯗꯧꯕꯁꯦ ꯀꯥꯡꯒ ꯃꯔꯤ ꯂꯩꯅꯅ ꯀꯩꯅꯣꯝꯃ ꯆꯥꯗꯧꯕꯁꯦ ꯑꯁꯤꯒꯤ ꯅꯣꯛꯅꯤꯡꯉꯦꯁꯨ ꯑꯗꯨꯒꯤ ꯂꯩꯗꯣꯏꯅꯦ ꯅꯥꯀꯨꯞꯄꯤ ꯅꯠꯇ꯭ꯔꯣꯁꯦ ꯅꯠꯇꯦ ꯀꯥꯏꯗꯩ ꯅꯥꯀꯨꯞꯄꯤꯅꯣ ꯁꯤ ꯀꯩꯅꯣ ꯒꯨꯂꯩꯗꯨ ꯃꯥꯜꯂꯦ ꯃꯥꯁꯦ ꯅꯥꯀꯨꯞꯄꯤ ꯃꯥꯜꯂꯨꯔꯦ ꯑꯗꯨꯒꯤ ꯃꯤ ꯌꯥꯝ ꯂꯥꯛꯑꯦ ꯁꯤꯗ ꯏꯟꯖꯥꯡ ꯃꯅꯥꯒꯤ ꯌꯣꯟꯐꯝ ꯌꯥꯝꯅꯁꯨ ꯇꯥꯡꯕ ꯑꯣꯏꯗꯦꯕꯀꯣ ꯑꯗꯨꯒ ꯏꯁꯤꯡꯒꯨꯝꯕ ꯌꯥꯝ ꯆꯥꯎꯔꯗꯤ ꯌꯥꯝꯅ ꯄꯣꯠ ꯆꯠ ꯇꯥꯡꯉꯦ ꯎꯠꯂꯛꯑꯒꯦ ꯍꯣꯏ ꯌꯦꯟ ꯑꯣꯏꯅ ꯆꯥꯒꯦ ꯇꯧꯅꯦ ꯎꯇꯤ ꯆꯥꯔꯔꯣꯏ ꯅꯨꯡꯗꯥꯡꯅꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅ ꯑꯌꯨꯛꯇꯁꯨ ꯂꯩꯍꯧꯗꯒꯨꯝ ꯇꯧ ꯑꯗꯨꯒꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯈꯔ ꯂꯧꯔꯅꯤꯀꯣ ꯐꯣꯇꯣ ꯅꯝꯍꯟꯒꯦꯅ ꯄꯨꯈꯠꯂꯛꯄꯅꯦ ꯑꯃ ꯃꯀꯣꯛ ꯆꯥꯛꯈ꯭ꯔꯦ ꯐꯣꯇꯣ ꯅꯝꯕ ꯍꯩꯇꯕꯒꯤ ꯈꯪꯗꯦꯗ ꯍꯜꯂꯅꯤ ꯃꯥ ꯋꯥꯔꯝꯃꯅꯤ ꯆꯥꯛꯁꯨ ꯆꯥꯗꯕꯅꯦ ꯃꯥ ꯉꯔꯥꯡꯗꯩ ꯆꯥꯛ ꯆꯥꯗꯕ ꯑꯩꯅ ꯄꯨꯔꯛꯄꯅꯦ ꯐꯥꯔꯒ ꯑꯗꯨ ꯀꯩꯗꯧꯅꯤ ꯍꯩꯇ꯭ꯔꯕꯅꯤꯅ ꯇ꯭ꯔꯦꯅꯤꯡ ꯈꯔꯗꯤ ꯄꯤꯕꯤꯔꯕꯅꯦ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯗꯕ ꯏꯟꯖꯥꯡ ꯑꯃꯨꯛ ꯂꯩꯔꯨꯈꯤꯒꯦꯀꯣ ꯋꯥꯔꯦ ꯄꯨꯡ 3 ꯍꯦꯜꯂꯦꯕ ꯑꯗꯣ ꯁꯤꯗꯗꯤ ꯅꯣꯡꯉꯥꯜꯂꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯦ ꯀꯨꯝꯃꯒꯦ ꯑꯗꯨꯒ ꯏꯟꯁꯥꯡ ꯂꯩꯔꯛꯑꯒꯦ ꯑꯗꯨꯒ ꯑꯗꯨꯝ ꯊꯣꯡꯉꯒ ꯃꯨꯛꯕꯥꯡ ꯇꯧꯔꯅꯤ ꯍꯣꯔꯦꯟ ꯁꯤꯅꯦꯁꯦꯀꯣ ꯄꯣꯠꯁꯦ ꯀꯩ ꯊꯣꯡꯗꯧ ꯃꯥꯜꯂꯛꯀꯦ ꯃꯌꯥꯝ ꯊꯥꯎ ꯏꯟꯁꯥꯡꯁꯦ ꯁꯤꯅꯤꯀꯣ ꯉꯁꯥꯏꯗꯒꯤ ꯊꯣꯡꯗꯣ ꯀꯔꯤꯅꯣ ꯉꯁꯥꯏꯗꯒꯤ ꯃꯝꯃꯝꯕꯁꯦ ꯑꯁꯤꯅꯤ ꯉꯁꯥꯏꯗꯒꯤ ꯊꯣꯡꯕꯁꯦ ꯁꯥꯕꯨꯝꯅꯤ ꯁꯥꯕꯨꯝꯅꯦ ꯈꯥꯏ ꯌꯥꯝ ꯁꯥꯕꯨꯝꯅꯦ ꯁꯥꯕꯨꯝ ꯌꯥꯔꯦ ꯑꯝꯇ ꯌꯥꯔꯦ ꯈꯔꯗꯤ ꯇꯧꯗꯣꯔꯦꯀꯣ ꯃꯆꯨꯁꯦ ꯐꯣꯟꯅꯤꯅ ꯈꯔ ꯌꯥꯝꯅꯗꯤ ꯀꯟꯅꯒꯗꯧꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯁꯤꯗ ꯃꯤꯠꯅ ꯌꯦꯡꯕꯗꯤ ꯌꯥꯝꯅ ꯐꯖꯔꯦ ꯌꯥꯔꯦ ꯆꯥꯔꯀꯥꯟꯗ ꯌꯦꯡꯉꯣ ꯑꯩ ꯇꯨꯟ ꯌꯣꯜꯂꯦ ꯀꯟꯅ ꯃꯁꯤ ꯃꯌꯥꯝꯁꯤ ꯅꯣꯏ ꯂꯣꯏ ꯆꯥꯕ꯭ꯔꯥ ꯇꯧꯕ ꯃꯥ ꯑꯗꯨ ꯌꯥꯝ ꯉꯛꯈ꯭ꯔꯕꯅꯤꯀꯣ ꯆꯥꯛꯁꯦ ꯍꯥꯞꯄꯤꯀꯣ ꯑꯗꯨꯅ ꯑꯍꯥꯟꯕ ꯃꯨꯛꯕꯥꯡꯅꯤꯗꯅ ꯑꯗꯨꯅꯁꯨ ꯍꯦꯟꯅ ꯀꯩꯅꯣ ꯂꯥꯏꯠ ꯇꯧꯕ ꯑꯩ ꯀꯂꯔꯁꯦ ꯑꯩꯒꯤ ꯀꯦꯃꯦꯔꯥꯒꯤ ꯀꯂꯔꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯃꯤꯗ ꯎꯔꯤꯁꯦ ꯌꯥꯝꯅ ꯐꯖ ꯀꯦꯃꯦꯔꯥꯁꯤꯒꯤ ꯀꯂꯔꯁꯦ ꯃꯔꯣꯜ ꯁꯤ ꯈꯔ ꯊꯤꯅ ꯊꯝꯃꯁꯤꯔꯣ ꯇꯧꯋꯦ ꯍꯥꯏꯕ ꯑꯩ ꯁꯥꯎꯅꯤꯡꯉꯦ ꯌꯥꯝꯅ ꯍꯣꯔꯦꯟ ꯆꯥꯅꯕ ꯍꯣꯔꯦꯟ ꯌꯥꯔꯦ ꯁꯤꯗ ꯌꯥꯔꯦ ꯌꯥꯝꯃꯦ ꯁꯤꯗꯤ ꯌꯥꯔꯦ ꯍꯣꯔꯦꯟ ꯑꯣꯛꯇꯔꯁꯨ ꯍꯥꯞꯅꯕ ꯆꯥꯛ ꯂꯥꯝꯃꯤ ꯁꯤꯅꯤ ꯉꯁꯤꯒꯤ ꯄꯣꯠꯁꯦ ꯈꯔ ꯇꯧꯔꯦ ꯁꯤꯅ ꯌꯦꯟꯕꯨꯝꯗꯣ ꯑꯗꯨꯒ ꯁꯤꯡꯖꯨ ꯂꯩꯔꯦ ꯈꯦꯔꯠ ꯂꯩꯔꯦ ꯆꯝꯄ꯭ꯔꯥ ꯂꯩꯔꯦ ꯈꯔ ꯆꯥꯔꯒꯦ ꯍꯥꯎꯕ ꯍꯥꯎꯇꯕꯗꯤ ꯆꯥꯔ ꯈꯪꯉꯅꯤ ꯇꯧꯔꯒꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯁꯦꯡꯕꯒꯤꯗꯤ ꯁꯤ ꯃꯇꯦꯛꯁꯦ ꯂꯧꯊꯣꯛꯑꯒ ꯐꯖꯅ ꯍꯥꯞꯀꯗꯕꯅꯦ ꯑꯗꯣ ꯊꯧꯌꯤꯡꯒꯤ ꯋꯥꯅ ꯍꯣꯠꯅꯔꯒꯅꯦ ꯚꯤꯗꯤꯑꯣꯁꯦ ꯅꯝꯕ ꯂꯣꯏꯔꯦ ꯆꯥꯕ ꯂꯣꯏꯔꯦ ꯍꯥꯏꯔꯀꯥꯟꯗ ꯚꯤꯗꯤꯑꯣꯁꯦ ꯅꯝꯗꯕꯤ ꯂꯩꯔꯝꯃꯦꯕꯀꯣ ꯑꯗꯨꯅ ꯑꯃꯨꯛꯀ ꯍꯟꯅ ꯆꯥꯕ ꯉꯝꯗꯕ ꯄꯣꯠꯇꯣ ꯑꯃꯨꯛ ꯆꯥꯔꯒ ꯚꯤꯗꯤꯑꯣꯁꯦ ꯅꯝꯃꯦ ꯑꯗꯨ ꯌꯥꯝꯅ ꯊꯃꯣꯏ ꯀꯥꯏꯕ ꯚꯤꯗꯤꯑꯣ ꯅꯝꯈꯤꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯑꯩꯈꯣꯏ ꯋꯥꯊꯤ ꯋꯥꯔꯦꯝ ꯈꯔ ꯁꯥꯟꯅꯔꯒ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯦ ꯅꯝꯃꯛꯄꯅꯤ ꯃꯈꯥ ꯇꯥꯅ ꯍꯥꯏꯗꯤ ꯑꯍꯥꯟꯕꯒꯤ ꯁꯔꯨꯛꯇꯣ ꯁꯤꯒ ꯃꯇꯦꯛꯁꯦ ꯅꯝꯃꯝꯃꯒ ꯆꯥꯕꯒꯤ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯥꯟꯅꯕ ꯆꯥꯕ ꯈꯣꯠꯄꯗꯣ ꯑꯝꯇ ꯌꯥꯎꯔꯝꯗ꯭ꯔꯦꯕ ꯑꯗꯨꯅ ꯌꯦꯡꯕꯤꯔꯣ ꯃꯌꯥꯝꯁꯤꯁꯨ siga ahumla sure ka ahumla pai ko ahumla engala mari rakshubadana fazana jise ꯐꯖꯔꯝꯃꯦꯕ ꯃꯊꯪꯒꯤꯗꯤ ꯂꯨꯄꯥ 100 ꯄꯤꯕ ꯉꯥꯗꯣ ꯊꯦꯡꯅꯔꯗꯤ ꯇꯧꯁꯦ ꯑꯗꯨꯗꯤ ꯑꯍꯨꯝ ꯂꯩꯕ ꯑꯅꯤꯗꯒꯤ ꯌꯥꯔꯅꯤ ꯃꯗꯨ ꯊꯣꯛꯂꯛꯈꯤꯗꯣꯏꯅꯦ ꯑꯗꯨꯗꯣ ꯃꯣꯏꯒꯤꯗꯣ ꯏꯟꯖꯥꯡ ꯃꯍꯤ ꯌꯥꯎꯕꯁꯦ ꯑꯣꯏꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯗꯤ ꯃꯇꯨꯡꯗꯨꯗ ꯃꯍꯤ ꯌꯥꯎꯕꯅꯤꯅ ꯈꯔ ꯍꯥꯎꯋꯦꯕ
Sida mapanggan na hila ya. ꯑꯗꯨ ꯍꯥꯞꯄꯨꯔꯣ ꯁꯤꯗ ꯌꯥꯈꯤꯗ Ang lamdri ni. ꯑꯗꯨꯗꯣ ꯃꯣꯏꯅ ꯁꯣꯏꯗꯅ ꯌꯣꯜꯂꯤꯔ ꯀꯩꯅꯣ ꯈꯪꯗꯦꯕ ꯑꯗꯨꯅ ꯗꯤꯁꯇꯦꯟꯁ ꯈꯦꯅꯩꯗꯦ ꯐꯣꯝꯂꯥ ꯈꯪꯕ꯭ꯔꯥ 이반이 아주 내려오자 ꯑꯗꯨ ꯅꯨꯃꯤꯠꯇꯣ ꯌꯥꯝꯅꯁꯨ ꯌꯥꯝꯃꯤꯀꯣ ꯑꯗꯨꯒꯤ ꯉꯥꯗꯣ 그냥 내려오자 ꯆꯥꯝꯃ ꯄꯤꯔꯒ ꯌꯣꯜꯂꯝꯕꯗꯣ ꯄꯩꯔꯒꯅꯦ ꯍꯥꯏꯕ ꯌꯣꯜꯂꯤꯗꯣ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯃꯤꯁꯨ ꯏꯟꯊꯨꯉꯥꯏꯅꯕꯁꯨ ꯂꯩꯅꯗꯦ 이반이나 근데 이반이도 칼락보내고 칸브라 카라 아테빠 ꯑꯗꯨꯒ ꯀꯩꯁꯨꯗꯤ ꯇꯧꯗꯦꯕ ꯉꯥꯗꯣ 그리고 하나도 양 하고 이거 한번 싸우고 하는데도 ꯍꯣꯏ 아마 맨날 깎고도 이거 떠오르고 하면 이거 플럽 아테가 쳐야 ꯇꯥꯎꯔꯒ ꯑꯣꯏꯅ ꯆꯥꯅꯈꯤꯕ꯭ꯔꯣ ꯑꯩ ꯈꯪꯍꯧꯗ꯭ꯔꯦ ꯍꯣꯏ ꯇꯥꯎꯊꯣꯛꯑꯒ ꯇꯧꯔꯒ ꯆꯥꯈꯤꯕꯅꯦꯕ 사진에 이반이 동안 내기보고 나도 좋게 안 가네 ꯇꯥꯎꯊꯣꯛꯑꯒ ꯊꯝꯕꯅꯦ ꯑꯩꯅ ꯀꯩꯅꯣꯗ ꯄꯨꯔꯀꯥꯟꯗ ꯋꯥ ꯂꯩꯀꯥꯟꯗ 짝하고도 짜는 좀 염소가 그래 이반이 동안 내기보고 아니 내봐 아니 내보다 보는 짜오거든 엄마가 내보다도 이런 가야되나 그런가 아니 아빠만 내보다도 가야돼 ꯄꯨꯡꯒꯤꯗꯨꯒ 아이고 ꯑꯗꯨꯅ ꯑꯃꯨꯛꯁꯨꯅꯦ ꯀꯩꯅꯣꯗ ꯆꯠꯄꯗ ꯎꯁꯄꯥꯏ ꯆꯠꯄꯗ ꯉꯥ ꯆꯥꯅꯤ ꯆꯠꯂ ꯌꯦꯟ ꯂꯣꯏꯁꯟꯕꯗꯣ ꯑꯗꯨ ꯅꯨꯃꯤꯠꯇꯣ ꯑꯗꯨ ꯅꯨꯃꯤꯠꯇꯣ ꯑꯩ ꯀꯥꯎ ꯉꯝꯃꯔꯣꯏꯀꯣ ꯑꯗꯨ ꯅꯨꯃꯤꯠꯇꯣ ꯑꯗꯨꯁꯨ ꯍꯥꯎꯅ ꯄꯤꯖꯒꯦ ꯅꯠꯇꯦ ꯍꯥꯎꯕꯒꯤ ꯅꯠꯇꯕ ꯉꯥ ꯆꯥꯕꯒꯤ ꯅꯠꯇꯕ ꯅꯨꯃꯤꯠꯇꯨꯒꯤ ꯊꯧꯗꯣꯛꯇꯣ ꯍꯥꯏꯕ ꯑꯗꯨꯕꯨꯗꯤ ꯍꯤꯁꯇ꯭ꯔꯤꯅꯤ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯀꯥꯟꯗꯅ ꯑꯃꯨꯛ ꯆꯠꯄꯗꯅ ꯀꯩꯗꯧꯕ ꯅꯣꯡꯉꯥꯜꯂꯛꯇ ꯂꯣꯏꯔꯦ ꯑꯗꯨꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤꯗꯨꯗꯤ 어느 프리드 와라고 ꯑꯍꯨꯝꯂꯛ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯑꯍꯨꯝꯂꯛ ꯇꯧꯕꯗꯣ 아ሁ는데 ꯑꯍꯨꯝꯂꯛꯇ ꯅꯠꯇ꯭ꯔꯣ ꯅꯣꯡꯂꯛꯇ ꯆꯠꯄꯗ 야데 ꯐꯔꯁꯇꯅ ꯑꯅꯤꯔꯛꯇꯅ ꯃꯥꯗꯣ ꯁꯪꯉꯔꯣꯏ ꯍꯥꯏꯔꯦꯗꯅ ꯑꯍꯨꯝꯂꯛ ꯁꯨꯕꯗꯅ ꯀꯔꯤꯅꯥꯗ ꯊꯝꯃꯝꯃꯒ ꯃꯥꯒꯤ ꯊꯣꯡꯖꯤꯟ ꯄꯥꯜ ꯂꯦꯞꯄꯀꯥꯟꯗ ꯕꯣꯜ ꯌꯦꯡꯕ ꯆꯠꯊꯣꯛꯑꯦ ꯍꯥꯏꯔꯒ ꯂꯥꯛꯏꯗꯨꯗꯤ ꯌꯦꯡꯉꯨꯅꯦ 아도 아니야 수고는 왜 그들 노디 소리 좀 봐. ꯈꯤꯇꯪ ꯊꯨꯏꯗ 야나야 야나와. ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯩ ꯑꯩꯈꯣꯏꯁꯦ 아도 가지고 오고 계시 또. ꯀꯩ ꯋꯥꯔꯤꯅꯣ ꯃꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯔꯗꯤ ꯀꯃꯥꯏꯅ ꯇꯧꯕꯤꯔꯣ ꯑꯩꯈꯣꯏꯗꯤ ꯆꯥꯕꯗ ꯊꯨꯗ꯭ꯔꯥꯁꯦ ꯄꯤꯛ ꯊꯜꯂꯝꯕꯅꯦ ꯂꯣꯏꯔꯕꯅꯦ 하이버디 레온 도가 여기 사업인데 타보 오면 이제 썰로가 남아 나오는 시리즈나 아마 나타 타막고 제니나 아마 ꯒ꯭ꯌꯥꯟ ꯇꯥꯕ ꯄꯨꯟꯁꯤꯗ ꯑꯁꯦꯡꯕ ꯒ꯭ꯌꯥꯟꯗꯤ ꯇꯥꯗ꯭ꯔꯕꯅꯤꯀꯣ ꯃꯣꯏꯅ ꯈꯔ ꯃꯥꯡꯍꯟꯅ ꯑꯩꯈꯣꯏꯅ ꯈꯔ 저요 ꯃꯥꯡꯍꯟꯅ 내가 너무 거래 하라는 미나. 셀로 사야래 왜? lâu 아이고. 아니 애들 나는 많이 좀 놀라는 거. 왜 나와 내가 봐 보니까. ꯃꯣꯏꯅ ꯈꯔ ꯃꯥꯡꯍꯟ ꯑꯩꯈꯣꯏꯅ ꯈꯔ ꯃꯥꯡꯍꯟ ꯑꯗꯩꯁꯨ ꯇꯝꯕꯅ ꯑꯃ ꯇꯝꯕꯤꯔꯛꯑꯦ ꯊꯥꯖꯟꯕꯅ ꯑꯃ ꯊꯥꯖꯟꯕꯤꯔꯛꯑꯦ ꯈꯔ ꯃꯥꯡꯍꯟꯕꯤꯔꯛꯑꯗ꯭ꯔꯥ ꯑꯩꯈꯣꯏꯅ ꯁꯤꯗ ꯑꯃꯨꯛ ꯈꯔ ꯑꯃꯨꯛ ꯃꯥꯡꯍꯟꯖꯔꯗ꯭ꯔꯥ ꯌꯦꯡꯉꯨꯅꯦ 대현이 망그래. 날 노래. ꯊꯣꯛꯄ ꯄꯨꯟꯁꯤꯒ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯂꯩ ꯂꯩꯕꯒ ꯆꯠꯂ ꯂꯣꯏꯔꯦ ꯑꯩ ꯎꯕ ꯀꯥꯎꯗꯅ 아이 많아 비면 라그러기다. ꯈꯜꯂꯝꯕꯗꯣ ꯈꯜꯂꯝꯃꯤ ꯑꯣꯏꯔꯛꯄꯅ ꯑꯣꯏꯔꯛꯑꯕꯅꯤ나 ꯀꯗꯥꯏꯗ ꯇꯧꯗꯣꯏꯕ 보내다. ꯄꯨꯅꯦꯗ 아니 낙나래나 낙나래나 보시다. ꯅꯛꯅꯔꯦ 그이너 한개 더보내. 내 몸이 한개 더보내. ꯃꯨꯛꯕꯥꯡꯁꯦ ꯑꯁꯤꯒꯤ ꯃꯨꯛꯕꯥꯡꯁꯦ ꯑꯩꯈꯣꯏꯁꯦ ꯏꯀꯥꯏꯖꯗꯅ ꯃꯀꯣꯛ ꯎꯕꯗꯣ ꯐꯖꯅ ꯎꯠꯇ꯭ꯔꯦ ꯕ꯭ꯔꯣ ꯆꯥꯁꯤꯜꯂꯒ ꯂꯣꯏꯕꯒꯤ ꯃꯇꯥꯡꯁꯤꯗ ꯎꯠꯂꯦ ꯑꯗꯨꯅ ꯆꯥꯕꯁꯦ ꯁꯤꯒꯗ ꯉꯥꯏꯔꯦꯀꯣ ꯑꯗꯣ ꯌꯦꯟꯁꯦ ꯁꯤꯁꯦ ꯀꯦꯖꯤ ꯑꯃꯒ ꯒ꯭ꯔꯥꯝ 90ꯃꯨꯛꯇꯅꯦꯕ ꯇꯥꯒꯗꯣ ꯑꯗꯣ ꯑꯩꯈꯣꯏ ꯆꯥꯕ ꯁꯤꯁꯦ ꯉꯝꯗ꯭ꯔꯦ ꯀꯦꯖꯤ 50ꯃꯨꯛ ꯇꯥꯒꯗꯧꯔꯤꯕ 시작 잘했다. 거의 다 왔어요. ꯑꯁꯤ ꯉꯝꯗ꯭ꯔꯦ ꯁꯥꯁꯦ ꯌꯥꯝ ꯀꯟꯅ ꯆꯥꯕ ꯉꯝꯗꯦ ꯁꯥꯁꯤꯡꯁꯦ ꯆꯥꯎꯕ ꯋꯥꯅꯤ ꯌꯥꯝ ꯀꯟꯗꯦ ꯆꯥꯛꯄꯨꯗꯤ ꯂꯣꯏ ꯆꯥꯈ꯭ꯔꯦ ꯁꯤꯡꯖꯨ ꯂꯣꯏ ꯂꯣꯏꯁꯟꯈ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯟꯕꯤꯔꯒꯦ Bye. ꯕꯥꯏ ꯊꯃꯣꯏꯁꯦ ꯈꯔꯗꯤ ꯄꯤꯠꯅꯦ ꯑꯩ